Assembly mifamda Kuki Mla tara yaugadra yauroidra tamba ngamdri. Chief Minister amasung Assembly Secretariat nadi mifamgidamak invite pikre. Tha asigi kuntra mathoidagi pangthokadoriba taranithoi suba Manipur Legislative Assembly gi taruk suba mifam nimit 12 ni pangthokadoriba asida Kuki Mla tara yaugadra yauroidra haibasi ngasi achauba wahang ama oirakli. Haukiba chahi ing 2023 gi May 3 Manipur Kuki narco terrorist singna maitaida warning amata pidana landarakpadagi nakalani gi marakta muknaduna asi ana amadi amangata kaya thoktuna lakli. Masina maram oiduna Manipur Legislative Assembly mifam ahumlak Kuki Mla sing saruk yakhidrabani. Mifam khudingmakki Assembly Secretariat tagi Assembly gi member ama oibana mifam yaunanaba cherol tharibani adubu makhoi masa masagi achinba anaba kaya lei haiduna leave lauduna lakhibani. Assembly gi member amana Assembly mifam ahumlak yaudragadi masana MLA dagi disqualify tawgadabani haibagi chanakanglon lei hainasu akhang hai kayana fongdokhiba leikre. Handaki tha asigi kuntra mathoidagi August 12 fawba chathagadoriba Assembly mifam asigidi maraibak suba oigadoribani. Handaki tha asigi kuntra mathoidagi August 12 fawba chathagadoriba Assembly mifam asigidi marirak suba oigadoribani. Masida Kuki Mla singi kari response lakadagi haiba adu yengkhiba tari. Manipur thugaina bamiyamgi mihutna wangang loinana Manipur gi yelhaumi maitaida landaba asina speaker na MLA tara amadi disqualify tau haina miyamna demand tawduna lakhibani. Loinana Chief Minister na Kuki Minister ani lauthoktribagi maram karigino haiduna hangduna laklibani. Kuki Mla taragi manungda tareti BJP ticket mikhal mai pakhibani. Karigi BJP Manipur Pradesh ki maikaidagi action amata laudaba karino haibagi pendabagi wakat kaya lairibani. Handak amuk nauna Assembly mifam lakpa asina nauna wahang kaya thorakli. Center State Lengak amadi BJP na Kuki Mla tara asi ngasi fawba kankhatuna thambagi maram karino haiba asisu achauba wahang ama oiduna laklibani. Ngasi mapangi TV channel amada Manipur gi Assembly Speaker Toukhre Saitabartaga wari shanabada Assembly gi maikaidagi nimit 4-5 gi mamangda pifam thokpa information Kuki Mla singda pikre. Hauzik fawbagi oinadi response laktri. Chief Minister gi maikaidagi su pau pikhiba leibanina mifam asida makhoi saruk yaraba yai haina khalli haina fongdokhi. Chief Minister nasu Delhi da chatlamdaida Kuki Mla singda Assembly dagi pifam thokpa pau pikre. Chief Minister oinasu haikre soidana cooperation pirakani thazai haina Imphal gi airport fongdoklamki.